masala pa ni nang sidi mayam da isay mate amakatang pitang mamagi sa tagi isay konjen sa mayam ay kitang tahan lupaya dito eshei je mapung phana di sakjar marage no nga phasana aigi jar bishankar ga sulak minaraga ma phasana mapung phana sakjage ngasi oina di mate amkha wala pa hoi sai da sakjar amge echanupine jaba thoib lalu iman leiragle khwaidagi echanupine leiratte kapkhiba iman leiragle chini chapu chara rola iman inge chara rola iman ingela Magi ibungo thawaigi machathoibise kai lamdagi no echagi min kai kauge habta mayam thapita habiramone aise stronglawbidagine mingna resma yengkhom hauze haidi hojise am kanna isa se inkhalaiba ko akogi college life se tamna akogi saisakpi ama oige ni isa se am kanna honajari isa ni ko mayam daina haijaning badi isa gi akoi video live se ma te dum yenge isa gi live yem matamda ma di thamoi som da dum kape ko aina khwaidagi pamjabi isai se isa da dum mama na comment da si chitang sakpiram mo thibi habi isa na ga mama na haibira popoto tabi bahai tare ne mayam marte ki comment do khangkalaga aigi mama la e haragi sei ka sakpi bodu mama ni isa la pa se to ke mati ka harau ye ma ge thibi la pa se ado kai hai dinu khangde ai ngasi se harau mandana kai nom tare magi masa thibi la pa gi magi lakta lakpagi wai khara haijage sida yauri bahai singse chabda healthy oigedaba fruits adum jumdasu phangba aduga market ta su dum iraina phangba hai ngaktane si singje mamana idi manghandabi patlaga khuiraga manghanbagi saruk haina hai achaoina phajana semaga puthokjabani ado mayamnasu magi hai singse mahak tangbiu dudaga mayamnasu support tawbiramo magi ala he mamana hangba channel sida share tawbiramo do support tawbiramo duga hai sisu mahak tangbo ina yengba lakpiu mayu hakta thank you achar singje kai kai no na haijake si kai oidona adudo kaino ni haibi ni thibi haibi si sida kai adun torbot candy torbot ke si sina aduna khoi ki haining sina asin haitup sina hainozom leire ko somdan sorfor leire somda haigu leire ko mayagi sina khoi ki kihom